Dos.
ꯑꯩꯒꯤ ꯃꯤꯡ ꯁꯟꯖꯦꯝꯕꯝ ꯁꯨꯔꯆꯟꯗ꯭ꯔ ngasi anong chahina lakpasida ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯧꯖꯝ ꯀꯦꯟꯗ꯭ꯔꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯣꯏꯔꯤꯕ ꯁ꯭ꯔꯤ ꯂꯥꯏꯁ꯭ꯔꯝ ꯅꯟꯗꯣ ꯑꯩ ꯈꯨꯟꯖꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤꯖꯔꯕ ꯏꯃꯥ ꯏꯄꯜ ꯑꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯄꯨꯝꯅꯃꯛꯅ ꯊꯣꯛꯄꯤꯔꯛꯇꯨꯅ ꯍꯥꯏꯔꯤꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯣꯏꯔꯤꯕ ꯅꯟꯗꯣ ꯑꯁꯤꯒꯤ ꯃꯪꯒꯣꯟ ꯀꯕꯣꯛꯈꯣꯡ ꯏꯃꯥꯒꯤ ꯂꯥꯏꯔꯦꯝꯕꯤꯗ ꯃꯩꯔꯥꯒꯤ ꯂꯤꯂꯤ ꯆꯠꯂꯒ ꯀꯦꯟꯗꯜ ꯀꯠꯂꯒ 마기 ꯊꯧꯅꯤꯕ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕ ꯑꯖꯦ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯊꯣꯛꯄꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯕꯒꯤ ꯃꯩꯔꯥ ꯔꯦꯂꯤꯁꯦ ꯑꯩꯈꯣꯏ ꯆꯠꯆꯕꯅꯤ ꯂꯩꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯀꯕꯣꯛꯈꯣꯡ ꯂꯥꯏꯔꯦꯝꯕꯤ ꯑꯋꯥꯡꯖꯤꯒꯤ ꯀꯕꯣꯛꯈꯣꯡ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯪꯂꯦꯟꯗꯅꯤ ꯑꯩ ꯏꯁꯥꯃꯛ ꯑꯩꯒꯤ ꯃꯤꯡꯅ ꯁꯔꯥꯡꯊꯦꯝ ꯀꯣꯏꯕꯤ ꯑꯩ ꯅꯍꯥꯔꯣꯟ ꯌꯥꯏꯐ ꯀꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯑꯗꯣ ꯉꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯏꯃꯥ ꯏꯕꯦꯟꯒꯤ ꯃꯩꯔꯥ ꯔꯦꯂꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯕꯣꯛꯈꯣꯡ ꯂꯥꯏꯔꯦꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯔꯝꯗꯤ ꯃꯄꯨꯡ ꯑꯣꯏꯕ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥ ꯑꯁꯤꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ 2022ꯗ ꯊꯦꯡꯅꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯑꯕ ꯁ꯭ꯔꯤ ꯂꯥꯏꯁ꯭ꯔꯝ ꯅꯟꯗꯣ ꯁꯤꯡꯍꯥꯒꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯨꯟꯖꯥꯁꯤꯅ ꯃꯍꯥꯛꯄꯨ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏ ꯁꯧꯒꯠꯄ ꯑꯣꯏꯅ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯕꯣꯛꯈꯣꯡ ꯂꯥꯏꯔꯦꯝꯕꯤꯁꯤꯗ ꯃꯩꯔꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯇꯧꯔꯀꯥꯟꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯑꯩꯈꯣꯏ ꯅꯤꯖꯕꯅꯤ